Assam Rifles na lupa crore nifu kataret henbagi number 4 amati sniper maru lising ahum phagat pangamkre han badayam na maru ipawama explore manipur dagi lokachage moregi ip construction tawna ba nung thaba lakpa Meitei Pangal ani Kuki Millitantsingna Twmthina Puraga thadorak le hairi aduga chapmana ba pawo si thawal today amasung kangli mapari da supungbiri Morehda ip construction ki thabak subagi nung thaba lakpa Meitei Pangal isip inaw ani Kuki Millitantsingna Twmthina purakre haina thawal today na podombiri aduga kanglai mapari dana ngarang Morehda Kuki singna Twmthina Puraga thadorak ki Pangal isil naw ani eduni CDO report pibagi asuk Twmthina Puri se masi India and Manipuri ki law na yabra masi government and government security da singna bani India ki law bu khungkaw na bani terrorism ki thawung ni laudriba karigino action yengwidriba karigino haina kanglai mapari ne phongdokpiri makhoi anibu minungsi amata yauduna police commando singi mating pangi makhoi gi thabuk tawi haiduna Twmthina otneiba amadi phuseiba horaki commando gi personnel singna leinaba berek sanaba karigi nung holibano langoi puribano haina makhoi anibu uprang uphalaga chaina nangan amasung ningjonda Twmthina phuba horaki haina phongdokpiri aduga mathangi update asna kangla pawgi editorial kalam degi lokchage assembly gi ethics and privilege committee usi makul la sangkiba sin Kuki zo narco terrorist singi manipur da miyam da landa dun state asigi manungda Kuki singi oiba tok haiba lebak am semna war crimes thariba sita Kuki MLA tarana phongna sogot pagi da makta miyam na makhui gi mathak da lokhat pam thokpa action lokhat na ba demand tawduna leiriba asigi matang da handak pangthokiba taragani thoisuba manipur legislative assembly gi manga soba session da puthoktuna khanna ki daba asina miyam da saung samam na pokhal le MLA tarana manipur separate administration demand tawduna lamhen tu henba Kuki khulai paiba singna thongna hapadagi wathuk asigi waroisin purak pangamdana leirakibani haiba miyam gi wakatagi assembly gi privilege and ethics committee ne action lokhatna ba mifam pangthoktuna khanna ba leikre wathok asigi matang da assembly mifam da ethics committee gi report puthorakani loina opposition gi maikei gi su separate administration gi demand tawriba MLA tara gi matang da house ta pukhalakpa yai hain miyamna khangning ba ngai rakiba adugi ona taina bada wafam asigi matang da wahi amata panarakhi daba asi kari maram gi no haibasini wathok oiriba Kuki MLA tara gi matang da opposition amasung ruling gi maikei gi wahi amata phongdokhi daba adu kanagumba mapangan kanba forcing gi maikei digi athingba leibadagi ranatragana central government amasung state lengaki maikei digi wathok asi assembly session da puthoktuna khanna naina danaba political lobby tawba leibadagi de haiba langtakna ba ubahang asigi pokhum kanana pigedoribage MLA minister singi marakta leibak thugaina ba hotna bada logi oiba action lokhatpa yade haiba leirabadi madugi lo adu karamba makhalgi lo no haibadu miyamda khanghan pamthogi haujik thokli beirang asida Kuki MLA taragi mathakta makhoi gi party assembly gi house to privilege and ethics committee na putoktuna khannarabadi irang asi tingbangam dabagi makhoi gi separate administration gi demand phangkragani haibagi akiba leibagi ra natragana lenga ki oiba haidokpa yadaba karamba makhalgi policy natragana politics leibagi no Kuki MLA taragi mathakta privilege and ethics committee na inquiry sa thariba oiba na assembly gi mifam da putokpada logi yadaba leibagi ra singba sing asigi matang da laingak amadi privilege committee ki maikei degi sengdoktuna miyam gi samam na bako khanna hona ba chumi loinana maral gi matung ina makhoi gi mathakta logi oiba lokhat pham thokpa action lokhat kani nadragana action lokhat triba asi MLA minister taragi maikei degi wathok asigi waruisin purakna ba thodang lauhan nabagi damakta makhoi gi mathakta action lokhat tabra haibasi su nainaningai oi laingak pathap amadi house ki ethics ki wang model law maker legislator singi marakta gi leibak apun ba sakam thugaina ba kulai paiduna landaraki ba sing da phongna saugot pa haibasi laingak pathap amadi miyam gi phom du khwaidagi chawba singna ba amani haibasi dikak po yaroi da bu pham ni adubu mainland India da laingak lon gi chukli pai BJP gi Narendra Modi na lusingba amadi state asigi BJP gi N Biren na lusingba laingak leibak ki mathakta landa da saugot pada MLA taragi mathakta logi oiba action lokhat pangam tribesi MLA taragi manungda BJP gi MLA sing masing henna yaubadagi ra haiba wahang leitaba nate wahang asina sumbo oirabadi leibak amasung miyam gi partism na henna lumna lobani haina lauroidaba ki maram leite leibak asi democracy satpa leibak oibata natana malem gi leibak sing gi manungda leibak asina khwaidagi chawba democracy satpa leibak ni haina malem gi leibak sing na sing thabata natana ikai khumna bu na ribani adubu khwaidagi chawba democracy satpa leibak oiriba India gi nongpok sidai border state Manipur da migrant immigrant Kuki terrorist sing landa sinduna leibak ki apun bagi saktam da sauna sing duna misi mina maihau lampok amamba maikhu amadi mikap mirau khona niliba asi democracy ki masatni haina lobu tarbadi leibak thibani lawi taragani thoisuba assembly from the singthani ngai oibu warep sing lobu ngamki warep loba ngamdaba amatang haiba tarbadi leibak thukaina hona ba MLA taragi matang da sinban kang da
amadi action lobagi warep lobangam kitaba karigino video sing bibagi damakta mayam pumnung pu amukana thakachari anob update kitamakta online manipur youtube channel na sunik sibidana subscribe to biramu. Thank you.